Upspa gi mayokta masa mathanta mai thaduna sizakiba athauba pebam Chittaranjan laikidaba numit ka mari lainena kungamatoi suba athauba mahiroi singi numit students Martyrdom day pangthok Black law ni hainariba Upspa gi marumda India laingakna mioi kaya gi thawai amadi pamli nupi kaya gi ijat khongoina ba pamli bage haibadu Manipur miyam da mayek sengna khangan biro haina amuko gi president Phairojam Nando Luwang na wahang hanglakli Taramadu Mari Laina ngasi ayo angan badagi hauna Bisnupur district ki CI college manakta laiba Thanil khunda laiba athauba pebam Chittaranjan gi ningsing mitamda amadi athauba sina masa mathanta mai thazakiba mafam da miyam haikat laikat ki makhata na athauba sigi pokna fam lamdam oiriba Segaro takhelambam laikai dasu miyam na hai laikat ki Mafamadu dagi mahiroi kaya na saruk yadun khongchat ama Kashampa junction fauba laklaga tidim lambi da laiba Imphal college tapan thungfam oiduna miyam gi oiba mifam pangthoki Manipur Student Federation MSF na sinduna Imphal college ta pangthokiba mifam aduda nandona makhata radun hai MSF ke advisor oiramba Chittaranjan na ngasi dagi chahi kundamathoi gi mamangda Upspa gi mayokta masa mathanta mai thaduna sizakraba fauba center laingak na ek asi ngasi fauba lokthokta na lairi Manipur miyam na bu ot naiba mihat mipun chathaba amadi nupi kaya ijat temsingnaba lo asi malem gi mafam ataida chatnade kumjali singani ga supna mari gi laiba si gi ningkha tamba numit Upspa gi mayokta athauba Chittaranjan na lo asi makhata na chatna duna lairiba makai laiba si gi citizen ama oina hingbagi wahan thok laite haiba wakolon ta masa mathanta mai thaduna sizakiba misak center laingak na ikai khumna ningai ni Tamthiraba law asi khudaktagi lokthokadabani haiba firek ngasisu Manipur miyam da lengdana lairi haina fongloki panba yabadi kumjali singani ga supna mari gi August taraga manga Independence Day numidasida Chittaranjan na Upspa gi mayokta masa mathanta mai thazaduna khongjang changsilaba matung mathangi numit August taraga tarukta laikatnaba ngamdana laikidabani MSM tawiba thawongsi yamna phajaba thaba wakhalol amani khanjai marandi Chittaranjan na hairiba ngasidene sahi kunma thugi mamangda masana masabu mai thajaraga adugumba Upspa gi mayokta khungjun changjalaga bawda Bharat Sarkar ta diye adugumba ato ba Bharat ki lebak sidi longmi yamana siba matamda another karigumba mai irang matamda Bharat ki miyamna Bharat Sarkar na khaneraga adugumba khofam mantu eba adugumba Chittaranjan na masada mai thajaraga Independence Day nimita adugumba koi mathwai thawajalaga mathang nimit lang da tukda sigi bedo aduk chawa wakatama pire pawda Bharat Sarkar na ngasi pawwa khangkil sina da leibuduna ngasi Manipur da ain akoi gi Upspa se dum chakhare leidi akoi Manipur gi miyam ngasi hangni wangdi kayam kuina Upspa gi machinjak se koi pi gi doino Taramadu da saruk yakiba mahirulom MSF ki President Hizam Roshan na wakal khanba ngamba kudingmak apun yaudana maromdom hingzaba pami haibasi center laingak na khangfam thoi kumjali singamaga chamapan ga marifugi September 9 dagi Manipur da chalairakliba Upspa sigi marumda thawai kaya pontha pikre kaya amana langla langjin khangdana mangkhre haiki magna makhata radun hai matamadugi mahiroi athoba Chittaranjan yaungna luchingba kayana lo sigi mayokta lepkiba khongfam ngasigi mirol na kaufade makhoina chatkiba liklamaduda tung induna chatpa sina chumgani haiki lo asi matam kuina sangna chalaiduna leiragadi Manipur gi yelhau furup sing mutkiba yana leibana furup khudingmakna lo sigi mayokta punna lepminaba changi haina mahakna fongdoki India ki maning ta manumit August ki taikta manga lising ani marida ingkhatki machu ahungi firang dubu yaning da boga loinana masana masaba mai thajaduna thwain potha pikhiba athawo pebam Chittaranjan mangang ekoi pudimangna kaufade masigi liglam ekoina tung inba chungani ne lowe thigaba ega se ekoi himinari ba puruk pudimak amaga thidana lemuna ba msangi Ambos dempo ek adse Manipur dagi ulong lokthok naba ekoi puding bi phoglang lai masigi ek se matam kuina sum sangga leiragadi tikhraba Manipur tare puruk puding ma yai habse MSN thamjare